Pasada impum oiba maru iba pau khara update tawjare. One rank one punson ki matangda Supreme Court na center ki matagda contempt warning tawkhre. Laibaka sigi armed force singi eligible pensioner singda installment mari thokna one rank one pension OROP ki makada area sing piba ki matangda makhoige seruli matangda Ministry of Defense pau ngasi Supreme Court na takhatkre. Chief Justice D. White Central Suna Lucingba Ben Samana Ministry Adu Makogi Manunda Order Lehana Bakagan Kiamaso. Kariguma notification Nadu and Doctor of the Court as a contempt notice Amatokani and a warning Tokre. OROP Kimatang the Supreme Court ki orders Adu in Mamathodai Court Order Adu Layaba Forwarda Arrears in Adu installments in the Pinanapic War Lokiba Karigino Aina O Supreme Court Hanke. Installment mari thokna piba ki mohta arrears sing adu amokta da pithokna da center da paudak review and ex serviceman group amagi petition ama court adu da hearing tawkhe petition adu pantadu da leiba ki manungda saurakna pastor langmari sikre and ex serviceman group adu na haike January mafan lising ani kulum doida Supreme Court na center da master manga phawda armed force pastor sing adu da arrears sing adu pinana ba center da khangan ki Ado manamok chupna ki demit khani ki tungda January kunda Defense Secretary na Department area sing ado installment mari da piragani aba notification ama thoke. Housing base aduna Defense Secretary adu da magi firep santukna takpa lanai ki affidavit ama thagal anana pau tak pikre. Hearing adu da Chief Justice aduna court postings soidana asumbo oigani masi lan amanati adubo rule of law amani hana mayak seng haike. Housing Supreme Court na holy package matung da hiramadu kanana bathamgre. January mapan ki hearing adu da center ki mahut siliba Okil Attorney General R Venkadar mahak masam on hiramadu yangchen gani masung thona bak area sing adu pina da basin gani haike Mikal naksil laklaba Karnataka da Modine Airport sanga khe tongan bat development project singi urep tamgre Madangi Assembly Mikal naksil laklaba BJP na government paiba Karnataka da mahaki mangarak suba khongchatanga si Prime Minister Narendra Modi na State Airport ama amasung development project sing sanggabagal na atopa project Cameron kisu urep yung tamgre. Marangasi se mog na airport sangaki anofi airport adu lupa kro sambi yang kai chang na sakibani amasung pungda passenger terminal aduna passenger sahung ki thabak tawba ngame. Ngasi masagi marfu suba mapok namit tariba Karnataka gi marirak hanna Minister warung kiba BJP gi strongman BS Yediyurappa su thormadu da yauke. Airport ki terminal adu thambal maung male railway project ani yaw nam hangna se bonga da tongan ba project singki urep yung tamke railway project sing adu lupa kro sampan marfudra sang na sangwat kadabani madugi matung da Prime Minister na lupa kro sanitara ga mga yan bagi road development project singki urep yung tamke Pakistan gi ex general national institution ki mayokda miyam birang ahona da bahona bagi maral da phagre National Institution singki mayukdap miyam birang ahwana na pakhona pagi maral singa marilena na Islamabad Police na Lieutenant General Retier Amjad Soeb ningtawkap namita phagre Zio News ki report matungina Ramna Police Station ki police kangbu amana hanagi Army officer asibok padan capital de laiba mahakime mundagi phage February kun ka mga Islamabad ki Ramna Police Station da Lieutenant General Retier Soeb ki mayukda Pakistan Penal Code PPC ki tongan ba section singi makada FR amara start daw kibani Islamabad based OS Khan ki complaint da file taw kiba FR adu ki matungina hanagi army officer asinam yambo national institution singi mayukda irang hona da mathum marang hon bagaloina na TV show abda phangna watok oira ka da bhai bata kya phongdok tan leba kasida law and order ki problem amadi kanglok masal ngai marakta nungsi chanan leba ki phibam thukaina na bhawna ke Syria bo Arab lebak sing group da punsin na bagi damak Arab law maker sing damaks na thongre Syria bo amukan na Arab lebak sing group da punsin na bagi pandam ga loina na hirama sig batang da kupna wari sana na bagi damak Arab Inter Parliamentary Union ki delegation am damaks na thongre Syria Arab League ki member oiram badagi kumja lesingani kun ka mathoida legasida ki suspend tawki mado Labakasada civil war tholak padagini Arab Inter Parliamentary Union ki president amasong Iraqi parliament ki speaker Muhammad Al-Bawsi na lusingba awang padaki delegation adu namajin nibita damaks thongke Arab lawmaker nifana Syrian President Bashar al-Assad ko unaki amasong madugi tungda makoy na Syrian parliament da satuna lawmaker singa unaki Bezidir singdugi manungda Egypt ki parliament ki speaker Hanafi Ali al-Ghebali jawri mahak sahi tara ka mathoy ki manungda Syria da satpa Africa ki lepa kasigi awang wathaki officer ne Damas na pamising da uwang ang laduna
halbausin haiki madudi Syria bu Arab regional amasung international area da loromba thaudang matam kuirabagi tungda apogana lahun na bagi damakta Arab Inter Parliamentary Union level punamakta thabak tawna na chap chana leble Iran na nuclear products amasung technology export tawna na honare Iran bo nuclear field da zakot han dana ba yakna basin propaganda warfare kana satari maragda lebak sing masig nuclear products amasung technology export tawna na ba honari ana lebak asigi atomic safe na nawajin meta phongdokre Iran Gim Air News Agency gi matungina Atomic Energy Organization of Iran AEOI gi President Muhammad Islamin wafamasi nawajin meta side Pacific University da pangthokiba kunga mapan suba Iranian nuclear conference da phongdokiba ne Sweden amasung Finland na NATO da yaubagi matangda targiga Mars mapanda wari sanaragane Sweden amasung Finland na NATO gi membersing unanaba honabagi matangda laibagani asiga Mars makhatana Mars mapanda wari sanaragani ana targigi Foreign Minister Mevlut Kabu Sovru na nitawga pa namita phongdokre Amarom da mana Sweden na aujik sup amangi sayida khudek pinakiba memorandum da yauriba condition khara thungan bangamri ana so phongdokre Denmark ki far right political leader amana Stockholm da leiba Turkish embassy ki mapanda Quran ki coffee amai thakiba matungda Sweden amasung Finland ki application sing ki matangda ori sanabagi wafam Turkey na haukiba January da cancel tawkibane Ankara the news conference amada wangang laduna Kabu Sovlu na haiki madudi mas mapanda pangto kudirba meeting adada mahaki colleagues na sarukya gani meeting adu Brussels da pangto kadabane Panbaya badi Russia na Ukraine da landa ki pamatung haukiba sahida Sweden amasung Finland na North Atlantic Defense Alliance da yauna ba apply tawgi masung lepak anina marwina Sweden na alliance as da yawbagi wafam ase ithata zaruba tawdana Turkey ki maikaidagi akan ba objection pirakhe Afghanistan na punna naha sanifan military training loituna National Army da yawkre Afghan naha punna sanifan tha aungi military training course amalwer ba matung da thang janamida Afghanistan ki National Army da yawkre an lebakasigi Defense Ministry na zero lamada phongdokre Kabul da leiba military corps amada pangthokiba training loisin bagi thorom amada naha sanifan adu makoi ki certificate sing lauki amasung phibam amada hekta lebakasida thabak tawna na bawasaki an zero ladun haike Tharwatu da wangang bada military training center ki commander Sheikh Nurul Haq Arwana training loisil loiraba anoba lanwi singa dubo Mujahidin Holy Warrior ni ana singthaki amasung National Army da sangduna mama leba ki thabak tawna na ba makoino khonariba singbo thagarba phongdoke Afghanistan da leba ka singing amkhai singnak na da lanmi lak amaga makai leba National Army amasem na da thorang paikhali haina leba ka sing defense ministry ki spokesman Inayatullah Khawar Jamina phongdoke Iran gi IRGC na hypersonic cruise missile singchari military chief commander Iran gi Islamic Revolution Guards Corps IRGC na hypersonic cruise missile singchari an lebaga sikki makok thongba military commander amana thangjana bita phongdokre Official news agency IRNA ki report matungina IRGC ki chief commander Hossein Salami na National Festival amalochan bagi tharomda awafam ase phongdoki bani haire nimna paiba ngamba high speed cruise missile sing puthokna na Iran na pandam thamli anamhang na phongdoki haire Iran gi tai military capability sing ki matangda Salami na haiki ekone satellite sing ki khongol radar sing sinaduna PTV dagi luba ngami amasung aikoi dagi kilometer lising kya lamna satpa jahaz sing kapkhai bangame Sagol sin numita television da chandokiba tharoma da wangang bada IRGC ki aerospace division ki commander Amir Ali Haji Zati na Iran na kilometer lisinga baga zaduk yangkai fawa lamna paiba ngamba Pavek wa anaba long range cruise missile ama pathokle ana phangdoki mamang sai ki November thada Iran na missile defense system punamak phawraga changba ngamba hypersonic ballistic missile ama saki ana Haji Zati na phangdoki ana Iran ki Fresh TV network ki pawdai ki Yemen ki mai thang basaruk da ahing supa Houthi ki attack da government lanmi taraga mathoi sigre Yemen ki mai thang basaruk Marib province da Houthi militia na ahing supa sataki pa attack amada Yemen government ki lanmi yamrabada taraga mathoi sigre ana government military official amana nongmai jit nobita phongdokre thangjanami ki nobitang atheng bada Marib ki Harib district da Houthi lalhauba ki fighters na government force sing lefam sinda attack tawbadagi Mafamadu da namai kana kamnaki ana masak tak toktawa local military official amana phongdokhe Houthi lalhauba sina tongan ba maiki dagi government force sing lefam sinda khulai asoba amasung grenade sing sinadun alanda ki senior officer amu yauna government ki lanmi taraga mathoi seki amasung atai lanmi mayam amasoki an official aduna phongdokhe
government ki forcing na wadi lalawasing adu mayugna pa kamki amasung ahen ba lanmi sing thungdan lalhawbasing ahen ba mafam se kudum chalam gadabadagi thinki an official adu na haike mabang zaida Saudi Arabia na lusing ba kamun mateng pang ba government force na akan ba lansok na pamatong Marib ki Arab district amasung province adugi atay maru ipa mafam sing amuk hana kudum chanki lampam sing adu da government ki lanmi mayam seke United Nations na sinba sisba ama mamang sahi ki October thada loikraba matong lebagasat lansok na ribakang kusing kimarakta nang may kap na bagi tawag sing marag-maragta thokli. Lising ani tara gamri loiramday hodi lalaw sing na lebagasigi awang tang pasarukta laiba citizen. Kodum san kiba musung lebagasigi konong sanadagi Yemen government tan thokraba matong civil war ama lebagasida thoktu na lagli. Tejas aircraft han bu ena mapa lebagda pangthokpa air exercise ta sarugya gadori. Mapa lebagda pangthokpa military exercise amada sarugya ba hanboy na lebagasida masana sajaba Tejas light combat aircraft LCA mga ayeng dagi United Arab Emirates ta pangthokadoriba lebag kyamuki oiba air exercise amada sarugya gadori. Office na pangthokpa matung ina Desert Flag hain mingthon ba exercise asida sarugya na bagitamak air warrior samatara na sava Indian Air Force IAF ki contingent am United Arab Emirates ki Al Dhafra Air Base ta thunglagre. IAF ki mekedagi exercise asida Tejas mga amasung C-17 Globemaster 3 aircraft ahom sarugya gani anama khona phongtokli. Official amana hai ki India ki wangmada pangthokpa international flying exercise amada Tejas sarugya va handaki asin ahan bowerum gani. Desert Flag asi lebak kiamuki oiva air exercise amani amadi masida UAE, France, Kuwait, Australia, UK, Bahrain, Morocco, Spain, Republic of Korea amasung US ki Air Force su sarugya gani. Exercise asi ayeng dagi hawraba matung laglipak Mars taraga darit pawa sathagani han so officer sin phongtokli. Panbay abadi Tejas light combat aircraft asi Hindustan Aeronautics Limited SAL na sabane. President oirabadi America vo tathiba lebak singda sel bateng piroi Nikki Haley. Indian American Republican presidential candidate Nikki Haley na karigumba mana vote karabadi America vo tathiba lebak singda piba mateng pumba mana kakani ana wasakre. Mana Pakistan, China, Iraq amasung atay libak sing kimaming panki amasung mapanggal kan ba Amerika amanami fatabasing da mating pangti haigi. South Carolina gi governor anirak amasung United Nations da US gi ambassador oirambi masagi sahi yang higa mathoy surabi asina. Lisingani kunga mari da pangto kadurba president election da mirip oina na babot khomba tha asi awalak pada formal oina law hauke. Ai khoi batati lebak sing da mating pumba ayak kakani mapanggal kanpa Amerika amana mi patabasing da mateng pangte saudok sa ba Amerika amana ikoi ki miyam gi wana tan ba sel arem bata manghande aikoi ki yekna basing gi mayok ta lepa amasung aikoi ki marup sing gi may kay ta lepa miyoi sing di aikoi na tha sa balusing basing adu kaktani haina mana New York Post ki of it amada iki man hai ki auki ba sahida Amerika na foreign aid da US dollar billion ifuga taru khars tauki foreign aid sing adu China Pakistan amasung Iraq kumba lebak sing da pike senpam madu kadai desat ke amasung maduna kari tauri hana tax tiba Americans na khang bagi hak lai foreign aid win pi ke senpam adu dagi khara America ki mayuk ta leiba lebak sing da piba thengna rabadi makoi tax tiba sing thamoi sokani president oina ayak na masi thengani era mahana phongdoki heli na phongdoki bagi matung in Pakistan da yam rabada lalobagi organization taragani thoi leirabasu amasung leiba ga segi government China ki laman sathi na tolabasu Biden administration Pakistan da military aid pi amok hawre haire man hai ki UN da US ke ambassador oina mahak na matamadugi president Donald Trump na Pakistan da US dollar billion anirong ki military aid kakna na ba phirep lobada sawat ki maramde Pakistan America lanmi sing hat bada lalobu sing sawat ke masi aikoi ki lanmi sing gi aikoi ki taxpayer sing amasung aikoi ki maruiba interest sing asoba mai pakpa mo oike Hawjik zo ikoina aday matang sing da makoida lambi aduki matik piri president oina hakna makoida pika da basel kudimak tingani ananiki helina haike Russia Iran na makok thongba envoy sing UN gi Human Rights Council da thaga dawre UN gi khwaidagi wangba human rights body gi hawjuk phawgi manungda khwaidagi nawwa masung khwaidagi sangba mifam hawda UN Secretary General Antonio Guterres na madeng bangani Iran ki foreign minister Russia ki senior envoy amasung France amasung Germany ki khwaidagi wangba diplomat sing yauna lusingba mayam mifam atuda saruk yaga dawri Russia na Ukraine da lan tawba Russia amasung Belarus da khongjang sangsin basing namthawa Palestinian amasung Israel sing ki marakta anova hingsa ki thawdoga amasung
Tigray region the national government amasung lalawbasing gi marakda sahi ani soknarpa lal loisin khiba santi gi jana se ama mapangan kangkhat ana bapai khalifa thawrang sing jauna mioi bagi akamari aina balem gi lebak sing gi nongrang ba poknaringai human rights council gi sayul manga ena famga da pami pham hauragane Laibak ni fuga tari na member oidana sem kiba council na mioi bagi akamari leina ba wafam mayam pukat kadawre Afghanistan Syria Myanmar Nicaragua amasung South Sudan da oriba phibam singju khanagadawre Mifam masih sahi amada homlak hek pame. UN Security Council ki permanent member manga gi marakda China amasung Russia na nakal ama amasung Britain, France amasung United States na atoba nakal madalaituna nakbak taban maram oiraga. Handak zai khara asi New York ta leiba Security Council manadaba na Geneva da leiba rights body asi diplomatic venue amu oina maruhiba hengkalagli hanbat pinare. Ningthogoba numidda Guterres amasung Congo Wanted April amasung Colombia gi person sinangang baloraga Iran ge Foreign Minister Hossein Amir Badolahian Germany gi Annalena Baerbock amasung France gi Catherine Colonna ki marakta wangang gani China gi Foreign Minister Qin Gang Su video gi khutangda wangang gadore sahi kun gani thoi surabi mahasa America ubi amma September thada Iran gi morality police na faraga patungda seki badagi lebak asida akan ba amasung loiba leitaba khongsang sing chalingai Amir Badolahian Human Rights Body ki mifamda sarugyaba lagle Maragas de Russia na mamang sa council ki member oiba to khraba matung da khwaidagi wangba thakda leibak mute thana da thawrang tawre Israel US defensive signa Israel Palestine mukna na ba Iran ki nuclear program khanakre Israel ki defense minister Yoav Gallant na Iran ki athengbada US Secretary of Defense Lloyd Austin ga phone da wari sanaduna region issue sing mathang khanakre ane Israel ki defense ministry na thangjanamita zero lamada phangdokre phone da wari sana ki badu da Israel amasung Palestine mukna bagi khwaidagi nokba thodok sing amasung Iran ki nuclear program yauna Middle East da thokliba thodok sing da mhiang thamki ane military ki zero laduna haye sayula segi hogolakpada Israel ki force na West Bank ki Nablus City da operation amasa thabada Palestinian taragamatoy atke Israeli sing amasung Palestinian sing barakta hanadagi wangduna leiba ongkhana basing thodok aduni hengalan ke Marstal weramdai da taba Muslim sing ki senglaba Ramzan thagi mangwaiden ongkhana basi Marstal weramdai da taba Muslim ki senglaba Ramzan thagi mangwaiden ongkhana basi makatan hengalakani habagi nunangba amalaire maramde Palestinian sing chathaba tamthiba attack sing da chena pam yo sing phanana bani haiduna Israel ki military na namit kuting ki West Bank da sangton operation sing chathare Ramzan tha manung da lamdam masida santi laina da balambi sing official anina khanake West Bank da lalo ki meuk da aset ba phirep ama kaidana ubagi mar oiba kalan ta fawdoki Iran ki nuclear program ki matang da mat fawdok pada Israel ki defense minister na Iran ki nuclear program leptana paikat pada yamna kanna nunang ba fawdoki amasung nuclear khulai paiba Iran ohentana ba khona bagi mar oiba fawdoki ana serol adun haire Iran da uranium sada marfoga mari phawa sengna sungba thengnari hanandak nongsuki media na phongki aduwo Tehran report adu aran bani haike Iran na uranium sengna sungbagi sang sada marfoga mari yore han international inspector sing ariba asi Tehran gi mekta lawtuna fa amani hani Iran gi state television na Iran met phongdoke Iran ga lising ani tara ga manga da sahi tawna ki ban nuclear yana se gi matungina Tehran na uranium sada 3.67 pau bakak sengna sungbagi FFV US na 2018 da jane se adu dagi tokhraba matung da Iran ka mukna ba hengalak le Russia da khulai sing pisilabadi aruba phibam kaya maiguna rakani ana US na China da warning tawkhre Russia na Ukraine da landariva asiba sawgatuna lan gi khusu khulai sing pisin ba darabadi aruba phibam kaya maiguna rakani ana United States na China da warning tawkhre Ukraine lanmi sing Russia lanmi sing ki edek kan maiguna riba front line Town Bakhmut da Kepki top general na khongchada ma pang thoktuna Yangsin ki baga chana na United States na China da warning asi bikibane Washington amasung NATO da yauriba masigi misang sina Moscow na sathariba lan sogatuna military gi mateng pipagi thabak satharakta na China da pressure pina na bahona ragli bane drone jing jauna sathiriba khulai kya Beijing na Moscow da pina na khanari ana US amasung masigi NATO gi misang sina thajarak paga Luidana makoina Beijing da warning ase piri bane Moscow gi forcing na Eastern Ukraine gi maruiba mafom kya paisina na phona rakpa ga loinana China na Russia da khulai makal kya pisin da mateng panglak pa yai haina
Nongchoklong gi lebaksina kirappadagi tangai fadana asiguma phibam ama lakhandana bagi dabakta makoina Beijingda haktingna pressure piraglibane. Amoromda Moscow gi forcing imeuda givna vital tanks jauna nongchoklong gi awangba technology gi kulai sinetuna counter offensive abasathana ba sem saraklingaida US amasung masigi NATO da yauriba bisang singna gi pandam phanganana bagi damakta Beijingda pressure piribani haire. White House ki National Security Advisor Jack Sullivan CNN ge State of the Union program da hai ki madudi Russia da military gi mating pibagi wafam gi matang da Beijing na afafata singkop na khalaba matung da masagi warip laujagada bane karigumba Russia ki akan aring sing bagi thawong singbo poning tawgat pa natakana mating pangna da bagi damakta drone singba langi mayonda hong balakan ba yaba kulai kya pisin batara badi maduna kari aruba film sing mayok narpa yai haibasi Beijing na khanjagada bane China na Moscow da chapchana langi khulai sing pisin na mateng pangbagi khongthang laukalakpa udrabasu laibagasana sigumba khongthang laukaloi haina balemda thajaba pibasu leitri haina Sullivan AVC ki tongan ba interview amada phongdoki handakti nong na hokiba thangjan midda India da pangthokiba group of 20 G20 ki mifam amada Moscow na Ukraine da landariba asiba condemn tawbuki wafam Beijing na yaki dabane Russia na Ukraine da landaba sahi ama mapung pharak baga loina na Beijing na Irai numita sesper proposal ama phongki tawgi masung offer adubo Ukraine ge dongchonglong gi misang sina jingnaba phongtong dragi Bangladesh kunjasna BSF jawan singda attack tawgre khulai sing munkre jawan ani aruba phibum da sokre Bangladesh ka taina bangam khoi da India gi farmer sing security da mathau tawringe border security force da Bangladesh ki natai cha da pamyo sing amasung kunjasan attack tawrakibada jawan ani aruba phibum da sokre Wadawasi BSF na border guards Bangladesh BJP da pukatkre amasung flag meeting amakaukre statement amada BSF na Berhampur sector of Bengal frontier gi makada border outpost niram sal 35 battalion gi area manungda thawdogadu thoki bani haiki India gi farmers gi wakat matungina Bangladesh gi farmers na makhoi gi sasan sajik pijan ba India gi farmers gi labuk sing aduda sangchilaki amasung atamna bhai barong sing sogan gi India ki farmers sing aduki soidak ngam dana pagida bakta ngamkhoi aduki manakta BSF chawan sing na matam kharagi oiba post ma lengkat ke Italy da Pakistani kungamari hena yaw na migrant yangai gamapan sigre Italy ki khatang ba Calabria region manakta nongnong sisit pa samudra da nongmai sing gi angan bada mi hena tongba hi amalupada angang taraga mathoi amasung nongna pokwa angang ama yauna yamrabada migrant yangai gamapan sigre and officers in a pangdokre minute kaki mamang foda Syria kanglaba masingadu yangai gamapan ni ana samudra apan gi city Croton gi Mayor Vincenzo Boss na nomai singki numit jungbagi matungda TV channel Sky TG24 da haike Croton gi rescue center atun haiki sigiba yangai gamapan nauna pokpa ama yauna angang taraga ni thoi amasung Nabi kuntra gom doini Croton anaki samudada sathiba isingi ipom singda mi hena tonglaba hi adu kai hi an Italian Coast Guard na haike Ukraine President Zelensky na makok thongba military commander lauthokre lauthokpagi maram pikide Ukraine gi nokfuk thangba da Russia gi troops sing gi mayokta lana tu lusing liba senior military commander ama bolepa ga sigi President Volodymyr Zelensky na ngarang mapam lauthokre adobo khongthang adu gi maram adu di pikide Pariyangambagi degree amada Zelensky na Donbass region ki lanpham sing thengnari pa Ukraine gi John Porsing adu gi commander oina Edward Moskal yop lauthokle abo wofam adu lauthoki Irai numita Zelensky na wari sakiba military commander sing maming pankibada magna Moskal ki maming adu su panki Ukraine da Russia na landara kipa adu gi matung thunamag Moskal na Mars lising ani kun gani thoi dagi auna phamadu paiduna lakibane Pamlog dokpa adugi wafam amata joint force adugi Facebook natraga Twitter account sing tapan kide Donbass bo sariba nokpok tangpa region ani adu painada Russia gi force na leptana hota rakli amasong nokpok tangpa mafam adu da military gi pipam adu kodong tiningai amasong yamna awabo oiri hana hokiba sayon sing da Zelensky na haike Ukrainian amasong Western gi officials na misi mida yamna thokre ai khrabasu pro Moscow unit sing da hanna attack satuna pakpot city painada bakan bamyang thamle Facebook post amada Ukrainian Armed Force ki jara staff atuna Bakhmut area dangarak nongmaisin namita Russia ki troops na mai paktana attack camrom satharak rehaike Maragasda Ukraine President Zelensky na Russia ki president adobo magi inna sarkar na hat khigani haire President Putin nongmadi magi inna sarkar na hat khigani ana Zelensky na haike
Newsweek da phong report amagi matungina Ukrainian documentary amada Zelensky ki wafamsing adu yawbane. Documentary adu Ukraine da Russia landaba adu ki sahi farakpa adu ka fangnana irai namita Fonkiana Newsweek na makata na haike. President adu ki leadership ta maset tanarakpa amasung sontarakpa matam amada magi mayukta magi nakna pasing na tabag tawrakani han Mr. Zelensky na haike. Russia ki munungda President Putin ki regime ki sontarakpa adu wakal da paunarpa matam amaswaitan lalakani amasung matam dudade sayang saba sing aduna sayang saba ma yorki gani miat ba mahana da bagi maram ama makoina fangani madu oigadra hana hangbada oigani kanam matamda ai khangdi ana Ukraine ki president aduna hai ki haire Taiwan Strait the US ki surveillance plan 5 da China na protest da ogre China masung Taiwan ki marakta leiriba yamna maru eba samudra saruk Taiwan Strait the United States ki surveillance plan ama pai ki badagi China na kan protest da uratuna madu atamna irang sagan na bahona bani an sas tawkre P8A Poseidon and the submarine plan by ki bagi thawdokta mari leinana Chinese forces na yangsan bagi thabak chatari hiram kudimakut leiri and People's Liberation Army Eastern Theater command social media da phangdokhe sanana ta wanasi makoi lamni an lautuna nampu da orabasu nongmadi lauksin gani ara wasapa maramna kilometer chama gom pho pakpa samudra saruga sida mihai baki lan ki sa samsu aircraft sangsilakpada sanana madu khanaba hobani haina laure Pedibi da kwari ki sinba jahaz ki lambi oriba Taiwan Strait da US ki land ki jahaz singi oinade yamna toina holi aduba US ki military aircraft faisalakpa sidi khara tahna thokpa thawdok amware US ki military plan pai ki aduna Taiwan Strait ingthaba amasang tangtu leitaba kahelakpa yai anapi LA command asina haike aikona masigum basisi na yade terror drop singna matam punamakta kham thengba thakta yalata leiri amasung yamna pukning lepaga loina na jati ki ningkha tamba masung ngangai ki saptang athokani ana kaman haike US ki tare suba fleet na thadoraki wa tentak warol amat navy ki P8A Poseidon amatawan Strait International Airspace ta pai ki ana phangdoke Taiwan Strait ki mang da yauna international law na apapiba mafam amada hekta United States na plan pai gani jahaz won gani amasong operate tawani haiba warol oda haike aroiba da content sing asiki markui pa pau khara asiba pau dam jariba Manipur local news YouTube channel asidagi yang beri puna mapadaga sari channel isana dom da kana badi subscribe to video business subscribe to video maloina na like and share to suka vi ko puna mapo amakana thaga sari